Tonglidan Hopkip of the Lenjamin, Okogi Sarkar State Mokogi di Hana, Hojuk Lady Sarkar Zida Hana Togiba, Okogi, Mokogi, Levkiba Philip, the Hongo, and so high, Aduga Marak Sidamana, Delina Famlaga Semlak Balangak, Oibana, Okogi, Manipurgi, Miyangi, Kadai Faw, Lepaka. Kadage Habadu, Yang Batari Hanako, Ozabi Mol, so Fondoroli Aduga Kogi, Yunam Kamsana, Legislative Party, Luchingba, or in a Kanduna, Langak Ama Semlagani Hadibasi, Akogi, Sayetnava, Amadi, Nunangba, Ningai Sandanaba, Silo Shelapagi, Tankak Amani Hanas, Ozabi Mol, so Fondoroli Adubu, Semlakli Balanga City, Delina, Famlaga, Semlapanina, Kadai Fawo Manipur, Miamgi, Wari, Sotari, say, Kadai Fawo Ying, Kadai Fawo Yang, Kani, Kadai Yang Birakani Habadu, Yang Batai Hanako, Ozabi Mol, so Fondori, Ozam. Tambi Mol Tambi Wapamsi, Ko Deligi Langana, Pamlaga Shemapanina, Kadi Kadai Faw Yang, Kani Kadai Faw Torkani Habadu, Nasu Fondor Yosa, Arroy and Karimotamining. Ozaraka Shormasi Koi questionable Miami Wangdunigo. Politically, a political Canodo necessary, Miami Wangduni, Miami Lenga, Ogadra Tagana, Masamasaki best interest killing out the rabbit meeting say Mahajareko. Do a quickie, the mobile mall, the high of you, Dumadum Partamanico. Mobi Mon Harris, you Partamani, and I said, PMZ, when I didn't see Sahi Aniga Tanipan, say Hagadra cookie, narco terrorism drug, my fasting in Lanjimadi, Kushim Milan, Amani Habasmadi, I'm confirmed with the Naco. And I say, the guy for the na, Nanyamli Remanduko. Nang like Rene, Kadogi, no Kapa Horiba, Kadogi, no Kapiba, Kadogi may take a Montito on detector riba. Go. She question never never go. And the Mogi politically when a Pama Pamdaba, Rasniti of Takta, when a Pama Pamdaba, deployment of with politically Tinazo for a money. Mogi lady, Emile Cookie Emiletara, Cookie Emiletara, Botcar, like you Posacto, Mogi lady, Maki and Kendugi Oiba, deployment give a Mogi Tohoning, but on the any Hiramada, I Matang Chadrem, Adaki Pang Chadre, Takayuma Toka, the Sotari Haraga Sumado, Assembly the Launer, Conragamo project, Shame of Jaganda, Mogi deployment and Logina, one of the Mumatoni Eventro. I was sure that I was sure that the Queen see, I'm talking question of Malay Azida. Tashina Moisi, separate administration unit to Tashina Pamagi, Tashina, can't be intense, I'm going to talk to Brahmadi, not the Ozarkishoko. Madam D, Moina Kutilize, particularly community the Nebuco, Canada. Honorable Hanagi former Chief Minister Birena, my Chief Minister, and even blame to Wunem. Honorable Chief Minister, Simon and blame to Wunem, Kashkai, the machine Lani. Go. Mumasing in Lani, Mumasing in Wine, W. Hitaragana, why can the Montellanga, Sema Matamata Center, you should mean Korganda, my other Paminum Gagino. Because I'm unbelievable. Yes. My other Korganda, Paminaganda, Mumasina Nushina Gaheva, although my take is civilian, I don't know my Kakatagadi, my take is civilian Kanaga. Any stakeholder has higher Zibuko, Coco Miga. Adagi lady bakoi folks ka lady bakoi ka sagi kanoga kogi any community any se all hai dare ko sigi mayam jina moi community ma datra moi ma khana horu brava ko hang jini se ko mai tegi any civilian na mana mai tegi michama mana praja mana moi civilian na ma khana horu bra moi da khana kai ngango bole bino asi political manungi nu shindaba moi manungi conspiracy loktuno ma report ma thola kan da se ke dawre I quit my take a cookie at Halem. My take a cookie at Halagan, why? Sentagi losing machine, I don't my take cookie, my take Emilesinga, cookie Emilesin Pamin and Mano. Pamino Yabno. I do the Yariba, cookie Emilesin Kagino. I quit him with Yanabani, Monashito in White, my talk to me of the Moisia Roy. I will make the queen of politics couldn't write a belay. I got away with no Pamina Hagan gone. Tonala Mupunga Modena. I target Moy Machina, the Mushina was Haraga, Moy Machina, paper the cover Launaraga, Moy Machina, Mushina was Haraga, Chataminava. The Sumaka Praza Hatargadi, Chatakanomi Yauri was like a show. Yes. But rather Tagadi, Sarkar Semai was success. Sishu Hadaki Twiba Sahi Aniga Tanipan Shuraba Lanjagi, Waroshinama Lanabagi, Pandu Amani have as you go to Chunganeboko. Petra. One day, Nimsak again as the Deputy Shenare. Although Deputy Shenare, Nimsak again there. Pam Pabiaroi, a Pajero Hagan Hiro. Although why Paulina Hockey Lejaman Kagasi, Moist and Home, Mojo Minister Pami or Rava. Couldn't the Rinze. Mojo Minister Pamira, Mokari Pamino, Prime Minister Woman, Pahodre Kalagana, some Karor Crabo Pamira, Christian Malayago. Masum Pamira, Masum Pamagana, gone, I Pare Handoka, Masum Happy Hagan Hiro. She I know to me was the no, or the shore. I do not know the next area, the Saujan Naga, Ningai of Senaga.
ꯀꯩꯒꯨꯝ ꯄꯣꯠꯁꯛ ꯈꯔ ꯑꯍꯦꯟꯕ ꯄꯣꯠ ꯈꯔ ꯑꯍꯦꯟꯕ ꯅꯃꯣ ꯈꯔ ꯑꯍꯥꯎꯕ ꯍꯦꯟꯅ ꯆꯥꯔꯦ ꯍꯥꯏꯕꯗꯨꯗꯤ ꯍꯩꯍꯧꯗ꯭ꯔꯗꯤ ꯑꯍꯜ ꯂꯃꯟꯅꯅꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯕ ꯑꯉꯥꯡꯁꯦ ꯖꯔ ꯀꯦꯁꯣꯔ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯕ ꯑꯉꯥꯡꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨꯗꯤ ꯑꯉꯥꯡ ꯊꯤ ꯇꯧꯒꯅꯨ ꯑꯉꯥꯡꯗ ꯀꯤꯍꯟ ꯈꯣꯡꯒꯅꯨ ꯑꯉꯥꯡ ꯅꯨꯡꯁꯤ ꯂꯣꯏꯅꯒꯗꯧꯕꯅꯤ ꯀꯥꯏꯅ ꯆꯥꯎꯈꯠꯄꯗꯨꯒꯤ ꯌꯥꯝ ꯇꯧꯔꯦꯀꯣ ꯃꯃꯥꯡꯉꯩ ꯑꯍꯟꯒꯤꯗꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯝꯄꯨꯇꯔ ꯃꯇꯝꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯃꯇꯝꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯤꯡꯉꯥꯏꯁꯦ ꯀꯟꯅ ꯀꯟꯁꯤꯜꯂꯛꯑꯗꯤ ꯃꯗꯨ ꯐꯨꯔ ꯐꯗꯧꯅꯦ ꯃꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯅ ꯑꯉꯥꯡ ꯄ꯭ꯔꯃꯥꯅꯤꯀꯣ ꯃꯅꯞ ꯆꯨꯕ ꯑꯉꯥꯡ ꯉꯥꯛꯇ ꯋꯥꯔꯤꯅꯤ ꯃꯅꯞ ꯇꯩꯊꯣꯛ ꯇꯩꯊꯣꯛ ꯈꯥꯏ ꯍꯪꯆꯦ ꯑꯉꯥꯡ ꯌꯥꯎꯔꯤꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯟꯅꯕꯗ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯥꯁꯇ ꯅꯤꯡꯉꯥꯏ ꯀꯟꯕ ꯄꯥꯎꯔꯤꯅꯪꯒ ꯅꯤꯡꯉꯥꯏ ꯀꯟꯕ ꯂꯦꯟꯖꯥꯃꯥꯡꯒ ꯀꯣ ꯑꯗꯩ ꯅꯤꯡꯉꯥꯏ ꯀꯜꯂꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯍꯩꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯈꯣꯠꯄꯤꯌꯨ ꯍꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯗ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯈꯛꯇꯧꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦꯕꯀꯣ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯁꯤ ꯇꯨ ꯃꯆ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯦꯟ ꯑꯝꯇ ꯍꯨꯟꯅꯗꯦꯕ ꯀꯣ ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯅꯦꯀꯣ ꯈꯠꯅꯔꯤꯁꯤ ꯄ꯭ꯔꯖꯥꯒꯅꯤ ꯍꯥꯏꯔꯦ ꯄ꯭ꯔꯖꯥ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯇ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯄ꯭ꯔꯖꯥ ꯑꯝꯇ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏꯀꯣ ꯀꯨꯀꯤꯒꯤ ꯁꯤꯚꯤꯂꯤꯌꯟ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏ ꯑꯣꯖꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯍꯣꯡꯗꯦ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯄꯥꯎꯔꯦꯟꯅ ꯍꯧꯈꯤꯕ ꯂꯩꯖꯥꯃꯥꯡꯒꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯐꯤꯔꯦꯞ ꯍꯣꯡꯗ꯭ꯔꯦ ꯍꯥꯏꯁꯤ ꯀꯩ ꯐꯤꯔꯦꯞꯅꯣ ꯃꯣꯏ ꯄꯥꯝꯃꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒꯤ ꯃꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔꯅꯤ ꯁꯨꯝꯅ ꯀꯥꯟꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯅꯤ ꯁꯨꯝꯅ ꯀꯥꯟꯗꯅ ꯗ꯭ꯔꯒ ꯊꯥꯕꯁꯤꯅ ꯗ꯭ꯔꯒ ꯊꯥꯍꯜꯂꯅꯤ ꯑꯗꯨꯇꯥꯔꯒꯗꯤ ꯀꯤꯡ ꯕꯤꯟꯁꯦ ꯀꯅꯥꯅꯣꯕ ꯀꯩꯅꯣ ꯀꯤꯡ ꯕꯤꯟꯁꯦ ꯀꯅꯥꯅꯣꯕ ꯑꯗꯨꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯩꯅꯣ ꯄꯥꯎꯔꯤꯅꯥꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯂꯩꯖꯥꯃꯥꯡꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯗꯨꯅ ꯃꯣꯏꯗꯁꯨ ꯀꯩꯅꯣ ꯑꯣꯖꯥ ꯀꯦꯁꯣꯔ ꯑꯗꯨ ꯍꯥꯏꯗꯅ ꯃꯣꯏꯅ ꯁꯨꯝ ꯄꯉꯥꯡꯗ ꯍꯨꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯥꯒ ꯁꯨꯝ ꯊꯧꯔꯤ ꯊꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯥꯝ ꯐꯅꯤꯗ ꯌꯥꯝ ꯂꯥꯛꯏꯗꯅ ꯑꯆꯧꯕ ꯍꯨꯏ ꯃꯅꯥꯛꯇ ꯀꯨꯜ ꯂꯩꯕꯗ ꯍꯨꯏ ꯃꯆꯥ ꯑꯃꯅ ꯃꯁꯤꯗ ꯃꯄꯨꯗꯨ ꯂꯩꯔꯀꯥꯟꯗ ꯄꯥꯡꯈꯣꯡꯗ ꯈꯣꯡꯕꯗꯣ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯑꯃ ꯂꯩꯇ꯭ꯔꯣ ꯃꯄꯨꯁꯤꯃ ꯂꯦꯞꯄ ꯂꯩꯍꯜꯂꯀꯥꯟꯗ ꯄꯥꯡꯈꯣꯡꯗ ꯈꯣꯡꯍꯟꯕꯗꯣ ꯑꯗꯩ ꯃꯄꯨꯗꯣ ꯈꯤꯇꯪ ꯊꯣꯛꯈ꯭ꯔꯀꯥꯟꯗꯅ ꯍꯨꯏ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯊꯣꯛꯈ꯭ꯔꯀꯥꯟꯗꯅ ꯍꯨꯏ ꯃꯆꯥꯗꯣ ꯉꯁꯥꯏꯒꯤ ꯇꯦꯗꯅ ꯃꯄꯤ ꯑꯁꯤ ꯍꯨꯏ ꯑꯆꯧꯕꯗꯨꯗ ꯃꯅꯪꯒꯟꯕꯨ ꯃꯅꯥ ꯈꯣꯡꯕꯨ ꯈꯣꯠꯍꯟꯕꯅꯦ ꯑꯃ ꯈꯣꯠꯍꯟꯕꯅꯦ ꯇꯨꯁꯟꯅꯗꯤ ꯃꯄꯨ ꯊꯣꯛꯂꯀꯥꯟꯗ ꯑꯃꯨꯛ ꯌꯥꯎ ꯈꯣꯡꯕꯗꯣ ꯗꯦꯠ ꯃꯤꯟꯁ ngasi Paulina Hawkikuma Lenjamangu ngasi Mako Pongor Kongise, Magin Nakana Mapu Lipi and we Konguneva. Ganoza Kishore, Henning ever looks like the. Other lady films data Kashukoi Manipur does young follies here. Moikum Mumik Harajan or young for King Biternako. Masi Masaki best interest, Masaki Machum Bamba, then Masana Benefica Pamba, Minister Pamba, Pam Bamba, Pashapama Kumurana young for Manel. Although I never did draw. Other Manipur ranks here, conspiracy, Manipur ranks here. MLA Kara, go Manipur Twapa, Madam Cookie MLA Karana, Minister Pamba, Pashapamba, go. Here and I hope I'm in Pamba, get the main winning item with the Bishop Halan Manevo. Other land never conspiracy, not draw. Or Zakashore. I don't have to kill a row. I don't have to do a she, the eye of Sultana, the new political leaders in the Kaido Malaya. Has it BJP, has it lady Pochachi, or Zakashore, Henning is it? Queen Hanmoka is it? Hey, I see the BJP MLA Tarazi, sorry, Cookie MLA Tarazi, Cookie MLA Tarazi. Tarazkanano, go. Tarazkan question in a Biari Boko. Tarazkan, the BJP, the Taran Kaba, Emile Mangayauri, Natra. BJP, the Taran Kaba, Emile Mangayauri, Kanakana, Lepo Hokip, go. Lepo Hokip Yauri, Adagi Nimsaki Yauri, Adagi Bunjagan Balte Yauri, go. Lejama Hokip Yauri, see Lejama was Hamasi, not the Cabani, go. Go, the Pauline was Hamasi BJP Cabani, Natra. BJP the car and demasi forms in Lawrence Sidra. At the BJP political party leaders look to give Malay. Go. At the Chandra look to Malay. I don't shoot Halokadramase. Manipur Tugaipa, Mukhash Wanganda, Sunakana Manipur Kandu Haiba, Sunakana Mukatados Mamba. At the Kanduriziga, Tugai Pami, Tugaipa Mikamusiga, Tugai Wanga, Kamusinduga, Kanduri and Kamusinga, Muni Lazaka Malay or Darkashore. At the target, she didn't take. She didn't take time for the cookie say, Garondri Kariba, Gidi Kariba, Emilani, go. Elim Koktega, go. Sanatega, go. Elim Kokti the Ramana Garondakari, go, Kipi the Kauri, Kemio Hokika, as Chilumtangakari, and then Amana Saki independent Moyamakari, go. KP, KP, Sibudi, Masaki Political Party, Nina, Kongiro Yarak the Netro, Kongiro Squad the area of Shibudi. Other Mogi political parties, ideology, principle, the Mogi ideology, the Board Kabaga, separation Taka, only Board Kara about to go on the Levi, we are going to Malayco. Then I'm going to look at the lady, but Jedugi Riva, Kari, Emilia Ni, go. Other BJP Kari, Emilia Manga. Moising Karina, Karina, political party, Mimsaki parties, Mimsaki parties, to Guri, Malayco. Other Chunakana, Abunakarani, Manipur, Kananga, party, Shigatan in Haini,
ꯑꯗꯨꯒꯤ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯀꯥꯔꯤꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯨꯏ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯄꯪꯈꯣꯡꯗ ꯈꯣꯡꯉ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥ ꯑꯗꯨꯗꯤ ꯀꯟꯕꯅ ꯀꯅꯥꯅꯣ ꯊꯨꯒꯥꯏꯕꯅ ꯀꯅꯥꯅꯣ ꯁꯥꯏ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦꯕ ꯉꯥꯎꯈꯠꯂꯛ ꯂꯥꯛꯁꯜꯂꯦꯕ ꯊꯨꯒꯥꯏꯅꯕꯁꯨ ꯃꯣꯏ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯀꯥꯕ ꯃꯤꯁꯤꯡꯗꯨ ꯑꯗꯨꯝ ꯈꯣꯡꯕ ꯍꯥꯏꯕ ꯀꯟꯅꯅꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯔꯤ ꯍꯥꯏꯅꯤ ꯅꯪ ꯈꯔ ꯈꯣꯡꯖꯤꯟꯅꯔꯛꯑꯣ ꯍꯥ ꯅꯪ ꯈꯔ ꯈꯣꯡꯖꯤꯟꯅꯔꯛꯑꯣ ꯑꯩ ꯈꯔ ꯇꯥꯟꯁꯤꯟꯅꯔꯛꯀꯦ ꯑꯗꯣ ꯊꯧꯅꯥ ꯐꯥꯎ ꯁꯪꯅꯔ ꯁꯨꯝ ꯂꯩꯔ ꯂꯣꯏꯔꯦꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯃꯤꯗꯨꯗꯤ ꯇꯥꯕꯗꯤ ꯐꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩ ꯐꯤꯕꯝꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯆꯝ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯕꯅꯤꯅꯀꯣ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯏꯔꯥꯡꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔ ꯂꯧꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯀꯟꯁꯄꯤꯔꯦꯁꯤꯗ ꯃꯁꯤ ꯃꯣꯏ ꯃꯁꯦꯟ ꯂꯧꯊꯨꯅꯕꯗ ꯃꯣꯏ ꯃꯁꯦꯟ ꯀꯩꯅꯣꯗ ꯁꯥꯟꯅꯕ ꯂꯤꯂꯥ ꯑꯃ ꯗ꯭ꯔꯃꯥ ꯑꯃꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯌꯥꯒꯗ꯭ꯔꯦꯅ ꯐꯔꯨꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯧꯔꯒ ꯐꯒꯗ꯭ꯔꯦꯅ ꯇꯧꯔꯨꯕ ꯄꯣꯠ ꯑꯃꯈꯛ ꯍꯩꯍꯧꯗꯗꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯈꯣꯡꯉꯤꯕ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯁꯨ ꯑꯗꯒꯤ ꯂꯦꯞꯄꯤꯕ ꯃꯄꯨꯗꯨꯁꯨ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝꯊꯪꯅꯕ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯕꯅꯤ나 ꯃꯄꯨꯁꯨ ꯑꯗꯩ ꯍꯨꯏꯅꯥꯎ ꯃꯆꯥꯁꯨ ꯑꯗꯒꯤ ꯍꯨꯏꯖꯥꯎꯁꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯉꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯑꯣꯅ ꯃꯌꯥꯝ ꯆꯪꯅ ꯍꯧꯔꯛꯄꯁꯤꯗꯗꯤ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯈꯔ ꯈꯣꯡꯉꯒ ꯀꯣ ꯈꯔ ꯈꯣꯡꯉ ꯐꯒꯠ ꯈꯜꯂꯝꯕꯗꯣ ꯃꯌꯥꯝ ꯆꯪꯅ ꯍꯧꯔꯛꯑꯃꯤꯅ ꯁꯤ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯆꯪꯅ ꯍꯧꯔꯛꯑꯃꯤꯅ ꯁꯤ ꯆꯣꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥ ꯆꯣꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯁꯤꯒꯤ ꯂꯤꯂꯥꯗꯣ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯡ ꯍꯟꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯂꯩ ꯐꯤꯕꯝꯁꯦ ꯏꯁꯝ ꯁꯝꯅ ꯉꯁꯥꯏ ꯇꯥꯃꯣ ꯕꯤꯃꯣꯜꯅꯒ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯇꯥꯃꯣ ꯕꯤꯃꯣꯜꯁꯤ ꯑꯣꯖꯥ ꯀꯩꯅꯣ ꯔꯥꯀꯦꯁꯣꯔ ꯑꯩꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯔꯣꯏꯀꯣ ꯃꯥꯁꯤ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯏꯖꯔꯣꯏ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯥꯒꯤ ꯗꯤꯒꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯣ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯅꯔ ꯇꯧꯏꯀꯣ ꯑꯗꯨꯅ ꯑꯣꯅꯔ ꯇꯧꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯑꯣꯖꯥ ꯕꯤꯃꯣꯜꯒꯨꯝꯕꯁꯤꯁꯨ ꯇꯉꯥꯏꯐꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯦ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯨꯝꯕꯗ ꯑꯩꯗꯤ ꯚꯣꯠ ꯂꯦꯞꯍꯟꯅꯤꯡꯗꯦ ꯀꯣ ꯏꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯄꯥꯝꯃꯨꯏ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯣ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯂꯦꯞꯄꯤꯔꯒ ꯀꯣ ꯂꯦꯞꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯣ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯃꯨꯟ ꯉꯥꯎꯔꯛꯀꯅꯤꯀꯣ ꯃꯃꯨꯟ ꯉꯥꯎꯔꯛꯀꯅꯤ ꯑꯦꯒꯦꯟ ꯔꯤꯄꯤꯇꯦꯁꯟ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯈꯤꯕ ꯐꯦꯟ ꯀꯥꯎꯟꯇꯔꯒꯤ ꯉꯁꯥꯏ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯎꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯕꯤꯖꯦꯄꯤꯅ ꯄꯥꯜꯂꯀꯥꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯈꯤꯕ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯗꯣꯜ ꯑꯩꯈꯣꯏꯗ ꯐꯪꯉꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯆꯧꯕꯁꯤꯡꯁꯤꯅ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯅ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯤꯔꯤꯕ ꯈꯨꯗꯣꯜꯁꯦ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯪꯉꯦꯕꯀꯣ ꯄꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯝꯃꯕꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯒ ꯆꯥꯟꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯐꯖꯅ ꯄꯨꯊꯣꯛ ꯉꯥꯡꯕ ꯉꯝꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯂꯩꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕꯤꯔꯒꯗꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯗꯦꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯨ ꯈꯔ ꯀꯤꯅꯦꯕꯀꯣ ꯍꯪꯒꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯩ ꯍꯧꯔꯦ ꯆꯠꯈꯤꯕ ꯅꯤꯄꯥꯗꯣ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯥꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯗ ꯐꯪꯉꯣꯀꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯒꯤ ꯐꯝꯕꯗꯨ ꯑꯃꯗꯨꯒꯤ ꯃꯨꯠꯇꯨ ꯌꯦꯡꯉ ꯉꯥꯡꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯐꯝ ꯂꯩꯇꯥꯕꯅꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯂꯩ ꯑꯗꯨꯅ ꯄꯤꯛꯑꯁꯨ ꯆꯥꯎꯔꯁꯨ ꯄꯤꯛꯆꯔꯁꯨ ꯆꯥꯎꯖꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯁꯪꯒ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯆꯣꯛ ꯈꯔꯗꯪ ꯂꯩꯖꯔꯒꯁꯨ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯔꯤꯁꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯀꯣ ꯃꯤꯁꯤꯡ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯑꯩꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯗꯨꯃꯗꯤ ꯑꯩꯈꯣꯏ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯑꯣꯅꯔꯗꯨꯃꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯐꯪꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤꯟꯁꯦꯀꯣ ꯉꯁꯤ ꯁꯦ ꯇꯉꯥꯏ ꯐꯗꯅ ꯏꯁꯥꯒꯤ ꯂꯩꯍꯥꯎꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯕꯥꯛꯀ ꯁꯦꯝꯅꯗꯅ ꯂꯩꯕꯥꯛꯀ ꯈꯨꯜꯂꯤꯡꯗ ꯇꯧ ꯇꯥꯔꯒꯗꯤ प्रजाꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯂꯤꯡꯁ प्रजाꯁꯤꯡꯅ ꯄꯥꯝꯃꯤꯕ ꯋꯥꯈꯜꯂꯣꯟ प्रजाꯁꯤꯡꯅ ꯈꯜꯂꯤꯕ ꯃꯤꯠꯌꯦꯡ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯔ ꯃꯈꯩ ꯎꯔꯀꯥꯟꯗ ꯊꯕꯛ ꯇꯧꯕꯤꯒꯅꯦꯕꯀꯣ ꯑꯗꯨꯅ ꯅꯦꯁꯅꯦꯜꯗ ꯕꯦꯁ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯁꯝꯇꯥꯏꯝꯁ ꯇꯧꯅꯤꯡꯕ ꯍꯣꯏ ꯃꯔꯛꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯇꯧꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯗꯨ ꯐꯨꯗꯣꯛꯑꯒ ꯅꯤꯄꯥ ꯊꯣꯛꯅ ꯇꯧꯕ ꯑꯌꯥꯕꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯉꯥꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯃꯥꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯨꯗꯣꯛꯑ ꯇꯧꯕ ꯉꯝꯗꯕ ꯌꯥꯎꯏꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯄꯥꯎꯂꯦꯟ ꯍꯧꯈꯤꯕ ꯂꯟꯖꯥꯃꯥꯡꯒ ꯄꯥꯝꯃꯤꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯇꯩ ꯀꯔꯤꯝ ꯑꯣꯏꯔꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯀꯣ ꯃꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯇꯧꯖꯔꯤꯕꯗꯨꯅꯤ ꯃꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯃꯣꯏꯁꯨ ꯌꯥꯔꯒꯅ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯌꯨ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯗ꯭ꯔꯒꯅ ꯆꯤꯌꯥꯔꯃꯦꯟ ꯃꯑꯣꯡ ꯇꯥꯕ ꯆꯤꯌꯥꯔꯃꯦꯟ ꯑꯃ ꯄꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯤꯌꯥꯔꯃꯦꯟ ꯄꯥꯏꯖꯔꯔꯣꯏ ꯃꯤꯅꯤꯁꯇꯔ ꯄꯥꯏꯖꯔꯔꯣꯏ ꯃꯌꯦꯛ ꯊꯣꯡꯅ ꯂꯨꯄꯥ ꯀꯔꯣꯔ 5 ꯑꯃ 10 ꯑꯃ ꯍꯦꯛ ꯇꯔꯥ ꯆꯥꯡ ꯄꯤꯔꯣ ꯍꯥ ꯉꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯤꯗꯨꯅ ꯀꯩꯅꯣ ꯑꯣꯖꯥ ꯔꯥꯀꯦꯁꯣꯔ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯕꯅ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦ ꯑꯗꯩ ꯕꯤꯁꯀꯨꯠ ꯆꯥꯒꯦ ꯃꯤꯊꯥꯏ ꯆꯥꯒꯦ ꯍꯥꯏꯕꯅꯤꯗꯅ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯅ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯆꯤꯌꯥꯔꯃꯦꯟ ꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯀꯩꯝꯇ ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯀꯔꯣꯔ ꯈꯔ ꯄꯤꯌꯨ ꯀꯥꯏꯅ ꯑꯗꯨꯝ ꯁꯤ ꯍꯥꯏꯕꯗꯨꯅ ꯑꯣꯞꯁꯟ ꯂꯩꯇꯦꯕ
ai lekai si labi ma thon biu ai lekai si ma drain chan biu ai lekai si ma kamlo chabiu de dum de haim no ma de khan ma de ko chala ju sara jama sajar ke karor tara piro karor ma piro tara ai minister biu ya dra bra ga na du mun ni ngai to bur na mo MLA sli te ko amoi chocolate sa ge to bur te na kui na to ko ni ngai do kui na to ko ni ngai do hojik si deputy CM phang deputy CM bi ya na khale na jar ga ke swa aduna deputy CM ki thak ta ni ngai to ba minister ki thak ta ni ngai to ni na arai ba na te si thau si ko aduna sai area da khoi gi le video kamu ju khon khanom changi aduna dai film sai khoi sai ta bo mi mon sai bi ba du ni sai ma na sum paper da yaw ma tam da krai ni kai no ma yaw gi bu khoi gi manipur government thamna ba kem chan bu lu ching ma khan gi ba si irang asi gi tangkak ama lo chinan na ba ni ga hai ba je asi ju dum sai khoi ja gi ai ja gi bu ko adu hasi thobi irang gi oi ba orosh na ma lak na ba gi han ma tangkak ama khoi dum orosh na ma lak bi ai tangkak ama di lengak sem ko oi maram di tawru thawam khak sai yanar thawam khak hanjal kan sai ke poto muk normal sila hona bagi part man have to khai gi ne ko ana si dum achuma pone dena man sai area si jang sai gi polen khunda have ni ko polen khunda have ni sai hai jabdo polen khunda nomoi pangka ta ka khre na si kotor fomu yauri si suhelan pau do ko ada si da kotor fonge nimsa ki gen bu di budisiem ohen gani hai bagi harauri brana tragana nengak semada yaning di brama di ko kotor fonge si fonge dena pramani ko adana nimsa ki gen na deputy CM ko harau dum mai kapi bra ko den amana comment CM da pam de ha mai kapi amadi oire bantro adu amadi oire banina deputy CM sin na pa mai kapa ha sagar CM pam da bi mai kapa adi hajik ningai ko si no mai kyam khonge maru kyam khonge ji yeng biro ba oda kano oda kesor adi one day no mai maton do one day okhan nuai ta mi kupta phun popi chasel raga kani singuraga okhan nuai ta mi kupta कालिंग नोई कापंग में हबी तराउंड उली बनिना मैथै प्रजा सिंह जी कमाइने खोइ छाइ एरिया सिदा कुकी ना अमोन नोई कापा रोइ खोइ माइ थाज दुगे प्रश्न लाई ने बको कुकी ना अमोन नोई कापा रोइ कुकी ना अमोन इरांग तोरा रोइ कुकी ना अमो हन मणिपुर जे अमोन इरांग थ्रोम सिलो गाइ जे खोइ हाइ बंगम द्रि बो जरा किशोर को अन अदुगु हाइ बंगम दबि तलक सिदा मकै दौरे मोगी लीडर्स नि त मु फम असो पिसन तारगदि जरा किशोर फम असो पिसन तारगदि अदुम क्वेश्चन नम लाक्रो तै थबक से हना छाइ एरिया खोइ सेक्शन निगाइ दि फम जे छाइ थम जगे जरा किशोर Okay, yamna fajaba yamna marik chumba wafam no jan thambi se khoi gi manipur gi lengak semo gi matang na thambi gi se khoi mayamna semai ba lengak ano ba lai ba chief minister se khoi na pami pamde ha ba gi marol lon ba khakta ju na tar khoi kuki gi site na khoi gi nemcha kipjen deputy CM pai gi ba yaning da ba mo khoi gi marakta khoi gi BJP gi marakta bot seng na ka gi ba khoi gi pongran hokip abdel jaman hokip na phongdur hi ba si yaning de amadi masi ese mapi mapa moina ngasi wasak pungani da lawro ba yai haiba wafam duna taseng sengba taragadi haying hek nongambaga makhoi na ngang khiba phongdoroi ba si kari maram gino haiba du khare meng changhaningi habdu no jana su thambi se adu ngasi gi khoi singjameng esi gi imran khemchana chief minister parak pada hana tangdu laita dana leiramba mayu makai tumna sakhraba amadi hojik laingak amadi manipur ji sothariba kya si leiriba tha tare nupan si da umnabok mengkhatpa ngamdragasu 85% 90% voting tauge khalla taugiba matamda kesunate habdino janju thambi taubiu amadi praja singi awaba leibiriba IDP singi mayum hanjan driba singa se amutang yengbirakana mayamna thajaru daba mayamna oirakani hana thajaru draba khoigi tonganba expectation tauru draba MLA maraktagi khangudana chief minister gi pham pirakpa haibasi karigumba manungda masagi boli tawong ngamba thabok thawong kayam su leigre matu khangbaduna su india lengana pirakpani haibada haima masu thawlaroi adu mayamna thajaru daba se amutang di thabak na ula kanda praja namtang pelhan biwa habduna ojana thamiji thagat chari oja chilaba matam kaithok piduna ngasigi norris window gi morning analysis asiu mapong pham gi damakta amadi yengbiwa viewer sing busu aroi bada rakso thodam na kurumjari